पाउजदे बम ओइबमर ओइबा पाउ खरा अपडेट तौजरे SD मिनिस्टर एमले सिंह मेमदा थोमजिनना बवारी ब्लौखरे Maidai Salu Tribe की लिस्ट चलहनब Salu Tribe Demand Committee Manipur SDDC एमना चथदुना लाखवाकी खोंजंगी सरुका मवैना ngasi DM College campus da leibai ima khunthokhan bi sanglen da People's Convention pangthokna makhal makha kayagi akan ba khongjang changchina ba warem nakre Museum romna saruk yaduna ayupung taraga mathoirum ta padagi nongthel pung mari fawa sadhaki ba miyam ki mifam aduda Salu Tribe Demand Committee ki thawmi member advisor SDDC em sokali ba tongan ba lukun kanifan ki mihut sing khak tana Federation of Formi President Sapamsa Jatumari Red Cross Society ki Dr. Y Mohan Human Rights Commission ki Hanagi Chairperson Khaidem Mani Nagaland ki Hanagi SP Pisona Mani na singpa miwi ki hasu sarugya ki ngasi ki mipam adu da sarugya ki pa political analyst lahawdawam Sarasandra Sharma Aridier IAS Arkenimai SDDCM ki Working President Aridier Lieutenant Colonel Logendro SDDCM ki Chief Veteran M Navda Lem Komba amasong SDDCM ki advisor S Zainta Kumana kode pitu na thadorakwa serol ki matungina ngasi ki mifam atuna hojik sathaduna lakriba wakat mifam amadi awareness ki khongjang asi makha sathawa aina lemna ki maka tarakwa atopa pauda mafa amana angang mari daki hen foglagadi sarkar ki thabak yauna khudong chawa amata pidanaba cabinet na wareb lawgre thangjing sing amasung kawru secret flash oina lak thokre Manipur da mafa amana karigumba angang mari dagi hena foglagadi sarkar ki thabak tawba yauna sarkar na piwa makal khudimagi khudong chaba amada piraroi haibagi wareb lawgre ngasi Manipur ki Minister N Birendra Char lawduna Minister Secretariat da ayupung tara dagi hawraga nongthel pung anirom phawwa sadhagi ba cabinet mifam adu ki matang da Manipur sarkar ki Information and Public Relations ki Minister su wariba Dr. Sapam Ranjan Nahai ngasi ki cabinet na Manipur State Population Commission Ordinance oina chanana ba cabinet na ayaba fikre sarkar ki policy amagi makhada mafa aman angang mari dagi hena pok pataraga di mung aduna sarkar ki thabak tawpa yauna sarkar na hek piriba tongan ba kanaba scheme sing ki khudong chawa ama fo phangandaba aina ngasi ki cabinet na warep lawkhre inner line permit system ILVC khara hena mapanggal kangkhadanana ba amasong hena miyang sangduna mapalam dagi state asida lakwa mioi amada permit piba matamda mahakna laigada mafam adu mangjauna na hayan bagaloina na Aadhaar ki link tawba telephone number adu pihan basine ana deputy labor commissioner na state asida thabak suba lakba labor singi alv ki permit piram badu ki mathakta kanagumba contractor tatagana company amana mahaki thabak suna mapalam dagi labor sing product na thabak suhan bada karigumba alv ki permit param double labor yauragadi contractor adu ki mathakda ain ki oiba action lawkana da bagasi ki cabinet na wareb lawke kanagumba miu ebane Manipur da lamlaba matung de state asdagi hankeba matam dasu mahana state asi thadok tun satkhe abagi chaba report hian section na lahuna da warep su lawge yamna athupa matam da computerized oiba mongda RBG permit pina da system lahina da warep su lawge ngasi ge cabinet na Manipur excise rule ama semna da bagidamba committee ama semkre committee asi excise commissioner da lojengane Committee as the member na Health Director, Social Welfare Director, MU ki Professor C.S. Piranjan amasung Dr. Lainana Singba yaugane. Committee as na lamdam masiga hena chana pa amasung miyam ki fagada ba rule sing sem na da ba honagane. Manipur ki lem chaning weriba loktak bat ki akoi badalam kopsi lakpa sing tak thong na ba amasung loktak bak kan na ba ngasi ki cabinet mifam na akan ba miyang amagaloy na. Lam gi demarcation taw na da ba ki warep lawki ain kana loktak bat ki akoi badal lam kopsin basing tak thok ba election tawna da bagi darga laifa sing yang sena ba for committee apanga si ki cabinet na semgre harib committee asiba Manipur sarkar gi CFNPD amasung PSED ki minister also sindro miten lojengani committee asta Manipur sarkar gi water resources minister awangbu niumai fisheries minister S Dinko loktak bat ki akoi betalaiba area sing ki deputy commissioner sing superintendent of policing LDA ki director sing ba kya so yaure sarkar na hanadagi hona sa da 80 ki sang haksang ki film da differently able sing da piramba khudong chaba du cha da humpudan taraga khudong chaba sing piwa haina ngasi ki cabinet na warep lawkre recruitment ki process and hope department ki post listing amaga samga taraga ni thoi lawna na bagi ayaba fikre masigi manung da head constable telecom sabri sum na banga constable male civil sanipan sum na difan follower male sahum sum na banga ni harba posting asi lawa matam da
कोविडना हौकिबा सही अहुमरम असि सरकार की थबक लौपदा अफनबो होइकिबा यंगलगा कैंडिडेट सिंह की सही अहुमगी एस रिलैक्सेशन असि सही कोमथोकने मेडिकल की ओइना डॉक्टर सनी अमसुंग नर्सेस सहम लौनदबगी एवं असि की कैबिनेट पीखरे कोविड-19 लाइना लाइसत मनुंग कोविड थेंगनबा होनबदा काथोकपगा लोइनना सावरबा थौदांग लौकिबा डॉक्टर अमसुंग नर्सिंग द लौगदौरिबा डॉक्टर अमसुंग नर्स की पोस्टिंग असिदा खुदोंगजाबा हाना पीबा हानसु यानाखे हारिबा डॉक्टर अमसुंग नर्स की पोस्ट असिदसु एज रिलैक्सेशन अदुमक लेगनी ngasi कैबिनेट एजुकेशन डिपार्टमेंट की ओइना प्राइमरी टीचर लिसिंग अबा लौनदबगी आयाबसु पीखे डिपार्टमेंट के अदसु पोस्ट क्या सुलौगनी सुशानपुर मेडिकल कॉलेज की हाने अप्रूव तौरबा तोंगन तोंगन प क्रिएट तौरबा फैकल्टी की पोस्टिंग लौनदबगी आयाबा ngasi कैबिनेट पीखे हाइन आईवीआर मिनिस्टर डॉक्टर साफम रंजन फोंदोखे ngasi की कैबिनेट बिफम मणिपुर की मरुओइबा लाइफम लेन ओइरिबा अवांग कब्रु असुपगी खुबम अमसुंग इबदौ थांगसिंग की खुबमबो सेक्रेट प्लेस ओइना लाउथोपगी आयाबसु पीखे गवर्नमेंट स्कूल की ओजा सिंह द वार्निंग मणिपुर सरकार की मखा थबक तौरिबा स्कूल की ओजा सिंह प्राइवेट ट्यूशन तौदनबा मदे प्राइवेट इंस्टीट्यूशन सिंह द कोचिंग याउदनबा एजुकेशन एस की कमिश्नर एस ग्रांड प्रकाश न हौकिबा निंगथौकाबा नमिदा ऑफिस मेमोरेंडम अमा थोक्तुना अकनबा वार्निंग तौखरे डिपार्टमेंट ऑफ एजुकेशन एस की मखा लेरिबा ओजा सिंह प्राइवेट ट्यूशन नत्रगना कोचिंग सेंटर सिंह थबक तौरंबा ताराबदे डिसिप्लिनरी एक्शन लौगनी राइट ऑफ चिल्ड्रेन टू फ्री एंड कंपल्सरी एजुकेशन एक्ट 2029 नसो गवर्नमेंट की ओजा सिंह प्राइवेट ट्यूशन नत्रगना प्राइवेट टीचिंग तौबदा अकनबा अथिंगबा लेरिबने राइट ऑफ चिल्ड्रेन टू फ्री एंड कंपल्सरी एजुकेशन एक्ट 2019 नसो गवर्नमेंट की ओजा सिंह प्राइवेट ट्यूशन नत्रगना प्राइवेट टीचिंग तौबदा अकनबा अथिंगबा लेरिबने आइरे ILP पारम दबन न लोकल यांखै फाइन थियनग्रे इम्फाल ईस्ट अमसुंग वेस्ट डिस्ट्रिक्ट की तोंगन तोंगन बा मफम द पुलिस ने सदारकी ड्राइव द इनर लाइन परमिट पारम दबदगी फगलबा न लोकल यांखै ngasi मरि लेनबा कोर्सिंग द पुथोगलबा मतुंग कन्विक्शन पीदुना फाइल थियनग्रे इम्फाल ईस्ट अमसुंग वेस्ट डिस्ट्रिक्ट पुलिस ने तोंगन तोंगन बा मफम द लेरिबा न लोकल सिंग इनर लाइन परमिट का मरि लेना ngarang अमसुंग ngasi सदारकवा ड्राइव द न लोकल यांखै फगत की मखोय ngasi मरि लेनबा कोर्ट पुथोगलबा मतुंग कोना बेंगल ईस्टर्न फ्रंटियर रेगुलेशंस एके सेक्शन 3 की मखादा मारा लेरे आइना लाउथोकपा लोइना लुपा चमंगा फाइल थियनखे कोन मखादा न लोकल सिंग अदु नमिति हुमनी की मनुंग दे इनर लाइन परमिट पाइनर पन नत्रगना मणिपुर थादोक्तुना चटकिनबा सुखांगनखे कोदा फुथोरा की न लोकल सिंग अदु की मनुंग द तराग हमदोय वांगोय पीएस की टीम अमन सथगिबा एलपी वेरिफिकेशन ड्राइव तन लोकल अहोम सांगमय पीएस की टीम नसुनोपी अनि याउन न लोकल तराग मरी ngarang CDPS अमसुंग इम्फाल पीएस की टीम की ड्राइव तन लोकल कुनगनि थोय फागतखे अमरोम स्टेट से की तोहन तोहन प्रोजेक्ट की थबक सूरीब कॉन्ट्रेक्टर लेबर कॉन्ट्रेक्टर सिंह मफाल लमद की पोचलप सिंह मथौ ताब आलफी पाहनब वैलिडिटी लोबद चाना रिन्यू तौबियु है पुलिस डिपार्टमेंट की मैकेट सेक्शन वारोल थमलगे मखा तरक्व अतोप पाउद असम इचाउ की अहमसुब वेब मनुंग मियोई 50 अवाब मायोक्नरे फ्लाश फ्लड बाक्सन थोकले हौकिबन मिटनिनी की मनुंग असम अतरकम लेतना अकन बनोंग हाइथरपदगी स्टेट असिगी मफम क्यामरोम खंगौदना इसिंग जाउ मायोक्नरे अदोग युमथंग नरिबा अरुणाचल प्रदेश तसु इचाउ असिगी अवाब साइथेंग फंगरे चालेबे सही असि खक्तदा असम दा अंदकी असि थारागा खंगौदना इसिंग जाउरपगी थौदोग असि अहमलक सुरे स्टेट असिगी डिस्ट्रिक्ट मंगा संदोक्तुना लेरिबा खुंगंग सिंग बनुंग खुंगंग चाम तरा द लेबा मियोई 50 चारे यंखैगे यूम कई लहिन किद्रे असम स्टेट डिजास्टर मैनेजमेंट अथॉरिटी फोंदोरपा मतुंगिन स्टेट असिगे धेमाजी डिस्ट्रिक्ट हौजिक फाउबदा ख्वाइदगी हेना इचाउगी साइथेंग मायोक्नरे आगांग 3,794 मंगा याउना डिस्ट्रिक्ट असिगी मियोई मसिंग 19,994 इचाउगी साइथेंग फंगले माइ मरोंग थारिबा लफम हेक्टर 2838.40 अमांगाता थोगरे डिस्ट्रिक्ट असिदा लेबा खुंगंग 94 इचाउना थुमचिनुता लेरे हारे धेमाजी लखीमपुर अमसुंग डिब्रुगढ़ तोंगन तोंगन ब रिलीफ सेंटर कुन हांगदोखरे इसावसी की अहन ब इसिंगना धेमाजी डिब्रुगढ़ कोलाघाट लखीमपुर अमसुंग नागाव डिस्ट्रिक्ट सिदा हौकिबा पुंग कुनमरी असि खक्तदा लम हेक्टर 3,000 दा हौरिबा महि मरोक मांग ताहनग्रे स्टेट डिजास्टर मैनेजमेंट अथॉरिटी ने पिरखिबे इसिंग इचाउगी रिपोर्ट मतुंगिना अहमसुबा इचाउगी वेब असिदा लखीमपुर डिस्ट्रिक्ट की वना पुन्नमियोय 19,994 अवाब मायोक्नग्रे जोहार डिस्ट्रिक्ट की निमातीघाट मनाक चेलिबा ब्रह्मपुत्र तुरेन की इसिंग इमाइसु खुदोंथिबा धाकी मथक चेनख्रे आइना फंगदोखे बेजवानाट अमसुंग कार्बी अंगलोंग एरिया सिंग लेबा लौनंबाल अनि इसाउना चेनथगिदुना मांग ताखरे लागलिबा थांगसु मिट फॉरवर्ड स्टेट असिगी मफम क्यामरोम दा पारप तौबा चांगदगी मयाई ओइबा
sang fawbada nong takigani ana Guwahati Meteorological Center mangjona wafam phongdoke khudhokna famda nupi ahum sigre mon state ki kaik dio singkongda Myanmar lami amadi resistance force ani akan bamongda khudhokna bagi thawrokta mafam adu leiramba misam nupi ahum nongmaina fando sire ani yangon gi pau amada phongdorakle ngarang yum sagai sagi eugda khudhokna bagi thawrokta leikhiraba nupi ahum adudi than thawe ai kyu amasung kyot ke khineni ari makoi hombak yangot gi tinga yun township dagini makoi hombak kaik dio sing da leiba lai khrumpam amada lai khurumba lakpada leibak thiba thawdoga du thoki bane mafam aduda pagoda na asoba nungjau amagi manakta famda leiba golden rock haina khangnaba mafam aduda lai khurumba laki bane nongmai kam nabagi thawdok aduda atopa nafi mafan nafani fan jundagi police officer yauna myoi kya asoga panangke makoi ko demang mafam adugi hostan da layang anaba purake Myanmar nauta mafam adu leiramba myoi sina phongdorakpada lai khurumba lakpam myoi sing aduna Kinmun Suwang Palace lanthok matam da bus amagi marumdagi nongmai kam nabadu haurakibani kanana hana nongmai kafado haurakibanu aiba chapchana khangde haire Uttarakhand da kunjasi ka police ka mukna pada BJP lusingba amagi loinabi laikidre ain kaina lekoi kotlaga karbar tawani aiba miyoi am Uttar Pradesh police na phana da bagi dama Uttarakhand ki khungang amada sangselubada mafam adugi khunjasing amasung police ke marakda akan mamongta khudhongna rabadagi local BJP leader amagi loinabi ama sigre aduga atopa miyoi banga asok pan yaukre officer oiba pau amagi matungina asokpa miyoi sing adugi manungda miyoi marhidi UP police ki person singni makoyane de miyamna nomai kapthora ko pan badagi sokpani hairi laibak thiba thawtogasi ngarang no bidang Uttarakhand ki ka C4 manakta laiba Bharatpur khungang da thokibani police person sing adu laingoi mining towa sowa Mafia kangbu amagi member ni aiba Yafor kobo miyoi mana lokhan anabagi damak miyoi mana lokhan anabagi damak Udam Singh Nagar district ka thangnana leiriba Moradabad district tagi lakibane agang naba pau ama fangbadagi Moradabad district manung chana leiriba Thakur Duwa police station ki special operations group SOG ki team ama BJP ki lusing basu oiriba Yafor ki jumdal red chathagi mafam adu yoraba matungda police amusung miyam ki barakti yamna kanna mara yen aduna khana saina bagi thotoga ma thoraki Nakalani magna nongmai kam na dun mukna rakhiba thawong aduda bular kowa BJP lusingba amagi nufi Gorvrita haribi asi panduna leikidabani police amasung khunja singi marakta nongmai kam na dun leiringai charakda nufi asi thabak chathok lobadagi masagi mimda halakhibani mahak mafam adumang tadalai kana bangamda leikide haire Udam Singh Nagar police ki senior superintendent oriba Manjunath Tisina phongdokhiba matungina Uttar Pradesh ki police team aduna jum thangna leiriba Uttarakhand State ki khungang amada sangluk tuna mi fami fun sathage habagi matang tha mangjong na pau amada phirak palai khide police ki tawong adu yaning da phongduk tuna mafam adu ki khunjas na national highway sing thingjin na protest tawki miyam ki protest adu Kasipur Kendra ki MLA Trilok Singh Sina Gadarpur Kendra ki MLA Arvind Pandey masung hanagi MP Balraj Pasisu saruya ke miyam na lambi thinglamba adu police na kanukon adu na thamjin badagi namidang pung taraga mathoi tabada athing balau thoke Tawtoga sigamari na Uttar Pradesh police ki person singi matak Uttarakhand police na tongan ba IPC ki section singi makada case sama register dawkre UP police na siba yaba khusu khulai faiduna arab ki thawang chatharamba miyar pami ki jumda lamhian tuna sangsilakpa maral laijitraba miyam da nomai kap tuna sokan ba konai ki santi punchi marinda akai batogan ba abana sing maral kya marom UP police person singi matak ta sigi Pakistan da pung ani khuding ki nupi amawam rip tawi sarve Pakistan da pung ani kuding nupi amam izat mangali haina dakta sarve amagi matongin da phongdokle Pakistan da nupi oibising ki sep oide abadu thawong asna mek seno thok chare masigi madakta Pakistan ki oina honor killing ki thawong sing ase yamna toina thokpa masu waire Pakistani Channel Gin Investigation Unit na sathakiba sarve adu Punjab province ki Home Department amade Ministry of Human Rights ki khomjin kiba data ne nupi oibising ki rape case ki changasi hangalak ki adu conviction piba ki changasi yamna nemna chada 0.2 ki changte leiri nauna khomje laki ba data uli ba changi matungin hanupi lising kun ga matoi changpar lom hena english ngani taraga tarid amadi lising ani kun matoi gi marakta isat mangan bikre masina ta kodi Pakistan da nungmada nupi taraga ni thoi di isat mangan li aibani ato pung da pathok laga masi pung ari kuding gi nupi amam isat mangan bagi thawlok sing thokli haiba ki sing report asi na taba mafam khangtana losan ki ba thawtok kya amasu leiri bane Maroina masi karigumba phongtok da taragadi awana amadi mihad mipun ki thawdok sing kaya chatharagadra aibagi losinura thambagi thawdok kaya lairi English sing ani taraga tari ki matamda nupi jat mangan ki bagi case
lising ahum sahum kun ga taret thoke adabi ing lising ani tara ga dipan gi matam da case lising mari samri yangai ga daruk te hangat ke ing lising ani tara ga mapan gi matam dana case lising mari samanga humbudra hum doi te hangat ke lising ani kun gi matam da case lising mari samri humbudra ni fan oi ke lising ani kun ga mathoi gi matam dana case lising manga chama ko humbu ga mapan de hangat ki haire makatarakwa thopa manipur gi pauda RDI da sasina base sangsin naraga wakal ubagi information commission na case close daugre RDI thabada sasina base sangsin naraga right to information RDI gi pakhom PPJ haiduna manipur information commission da appeal case thangaluwa RDI gi applicant amana commission na warning pirabat RDI gi applicant ama commission na warning pirabat tungda mahaki case do close daugre tabada jamna nungai pa pau am oriba asda senariba RDI gi applicant adugi ming thingusam Sanjit Singh apokpa pisa kawe magi Imphal West district ki wangoi kendra ki manung chana leiba thiam laisang khong da gine Sanjit na Manipur Information Commission da video Imphal East 1 CD block sombo ki maike dagi RDI ki pakum PPT adno first affiliate authority oriba RDN PR gi additional chief secretary principal secretary commissioner secretary da wakalaba matungda Manipur Information Commission da ama wakala ki bani haire adoba video sahum bungi maike dagi first affiliate authority da marik sombo wafam sing khangalaba matungda Information Commission da su asumbo wafam sing khangan ki bani maduda Sanjit na hiyang dang block ki matang da wang hanglakpana video sahum bung na madugi pakum piringai oide loinen Information Commission da di Sanjit na hiyang thangi mahuta sahum bung haina makona isinba samjin sajin ba serol sin adura government ki official singbo RDI thawoi da batana da bhawanare Sanjit ki thawung asidi RDI gi mingda lupatara chatbi ama senaraga niam chumna thabak tawjariba official singbo awabu pina da bhawanafani ana video sahum bung gi meke de gi Sanjit ki barakta charge tawba loinana Dr. Ranjit na director oire RIMS की director की फम असिगी दमा regular appointment ama tawdriba fawa tha tharugi waina haibade matang jai lising ani kulum dogi April tara fawa RIMS की professor operation and gynae Dr. L Ranjit makhal amata ki financial benefit amata yaudana ahenba charge oina director की फम पुरगani ana bhar sarkar ki under secretary Jitendra Kumar Jankit na haukiba tang tara ga humdoi da order ama thokre PFN Lairen ama rescue dawgre Peoples for Animal Manipur amadi Thawal Forest Division ki staff singna Lairen Burmese python ama rescue dawraga mari lenaba zoological garden da khosina kare haire Peoples for Animal ki managing trustee Al Biswajit metan da thadorpa serol na hai Tanjeng ge chengkum thiba satpam yus na masanjak chasilabada ki lengba gamdana lairamba Lairen Burmese python ama sadan basing na thengna rabadi phabi khraga ni khanbadage purakduna mari lenaba singna sinaki aukiba tang taraga mathoi ge yukta Tanjeng de ki TS Jiten ko wa miu amana saiton thaiton da sengkum thibada Lairen asi leng bangam da lairamba thengna ki mahaki kampuna Lairen asibo khaw amada haptuna Tanjeng da purake Thajana bagi matungina maiba maibi yauna Lairen asibo laikai miyam da laison tension tawrage pawasi social media da unarak padagi Peoples for Animal Manipur amadi Thawal Forest Division ki staff sina mai fagna rescue tawke DFO Thawal TS loken ki miyang baka da kaksengi Aro El Dines Lulusingba Forest ki team amadi PFA ki linda kholoiraba team amra rescue adu phang thoke tongan mafam dagi mioi ke lakduna paisa fawa katuna khurumna ba rescue team na oke Lairen adu ki mabuk ta yauriba masinjak adu karino khangdokpa mathau tabana x-ray logdun yengbra saji waram ki haike makatarakwa atopa editorial ki kalam amada reserve forest amasong protected area da khundasinba Manipur ki sing ki saruk sing da lenga ki oina protected area amade reserve forest area sing adu karam ba mafam dano aibado miyam da bukana laktok tuna khangan bachomme loina na lenga na protected area amade reserve forest area ni aina lakthokra ba mafam sinda kana gumba miyo sinda khangna bu warabaso khangdana bu warabaso sangsin dano khunda sin ba yawrabadi makhoi sing adu da notice pituna mafam sing adu dage masa na handu an kinaba akang na matam pi ba mathau tai Laigang na logi oiba process sa tabada mga kanto na sing nabatarabadi. Laigang na logi oiba lakot pam thok patabak sing lakot na protected amasong. Reserve forest area sing param chumnangak sen bagi tabak lakot panam yam gimarakta. Ungkan na ba thokan tabang ngam gane. Loy na environment ngak sen na batawang da kumak saksilhan basong ngam gane. Laigang na reserve forest area gi chapchaba boundary ngak sen na pamatam chan survey sa taduna area sing ado. Miyam marway na sing da kundari ba miyam da kangan batchome. Singilam da labor reserve forest amasong protected area singda lam khopsin da khunda sile haiba amadi reserve amadi protected area nati haibagi wadok sing toina tholak diba asigi waroisin matam chana parak haiba si lainga ki mathaune
Masigi matang Chief Minister N Biren amadi Environment amasung Forest Minister T.S. Biswajit ki miyang makada Chief Secretary na Chairman oiba awang pathagi committee amana lawkiba warip ki matungina Forest Department amasung Revenue Department na punda Manipur ge Forest area ge chapchaba boundary khangdokna ba apunba survey amasa thaba haure haina Principal Chief Conservator of Forest Dr. A.K. Joshina Fongdo Kiva adu Tianglabusu Tiang Asumba Kongtang Lawi. Principal Chief Conservator of Forest ki Wafamasi, Leva Pupunamita Sanjan Tong de Leba Umang Loisang Gimai Loisang the Sip Conservator Longjam Joy Kumar Amsung Central Forest Division ki DFOR Gamarjit Jonapang Tokiba Paugi Mipam Amada. Principal Chief Conservator of Forest Nalau Tokibane. Loidana Tha Asigi Manga the Pangtoki World Environment de Mari Ledana. Umang Loisang ki DFO Central Division na Lusing na Block Plantation ki saruk amo oina Nomaijing Reserve Forest na upampi thaba ki tharom pangthok pada Nawai fal ki kun ki kunsas na at apan pirak libadu laibak thibani hana nawai tabu wafam sa phongdoke Maki wafam da khwai ki maru oiba amadi miyam na khangning lairake ba Reserve Forest amadi protected area ki data laukto ki baduni Manipur square kilometer lising amaga samri umbuga tarit pak chawba Reserve Forest kuntra ka tarit amasung square kilometer lising mari chama komputra mathogi protected area kulhom doi laire Reserve Forest ngasi Manipur State Darwara amasung Indian Forest Act lising amaga sapan kun ka tarit ki makhada sakhang ki bane kumja lising amaga sapan umbuga tarukta Nomaijing Reserve Forest na kwalipam mafam basigi square kilometer 74.7 ni habase Indian Forest Act ki makhada notification thoki balai Masigi matungina Forest Settlement Officer aftuna mafamadu ki kunja sing elefamadu demarcation tawtuna acre 125.44 ki pak saw lam ki saruk kumja Lising magsa pat marfudra ki January tara ka tarita Manipur ki geze ta fong tuna matamadu ki nomai fal khun ki sip jangkho sat haukip ka jana ki balai ki jana ki badu ki mayuk khul asigi pikrava mafam adu Englishing abagasa pat marfuga manga amasung lising abagasa pat marfudra manga ta mafam adirak honglaba mato Housing Lady Nomaijing Reserve Forest ki singkhong to hoina laisilak khibani haibasne Nomaijing sing ki Reserve Forest area da nomai fal ki khunja sing da lam kof sin da makhoi gi lamni haiba amadi kaupru amasong Tangjing sing ki Reserve Forest area da lam kof sin bagi wathok sing lairi ba si natana atop sing ki Reserve Forest areas da lam kof sin bagi wathok sing lairi ba sing asigi warusin product na Forest Department akan ba thabak lokalo aroi da content sing asigi markui ba pau khara asiba pau dam jari ba Manipur Local News YouTube channel asidagi yang beri puna mapadhaga sari channel asina domda kana badi subscribe tawi business subscribe tawi romoloina like and share tawu sukawi kanuk namakpo amakhanna thaga sari